ꯃꯍꯥꯛꯀꯤꯗꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗꯤ ꯇꯧꯈꯤ ꯃꯥꯏꯊꯣꯡꯗ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯀꯔꯤ ꯈꯟꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯌꯨꯝꯂꯥꯏ ꯈꯨꯔꯨꯝꯍꯜꯂꯤ꯫ ꯅꯨꯡꯗ ꯀꯔꯤ ꯁꯣꯟꯈꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯃꯧ ꯂꯥꯛꯄꯗꯒꯤ ꯀꯣꯝꯃꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯍꯥꯟꯅꯗꯒꯤ ꯃꯇꯟ ꯈꯔ ꯇꯟꯖꯕꯒ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯔꯦ꯫ ꯊꯕꯛ ꯈꯨꯗꯤꯡ ꯃꯧꯗ ꯂꯣꯏꯅ ꯊꯪꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯂꯩꯍꯥꯎꯅ ꯈꯜꯂꯤ, ꯑꯁ ꯈ꯭ꯔꯦꯗ, ꯈꯣꯡꯕꯤꯗꯨꯗ ꯅꯦꯠꯂꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯈꯖꯤꯛꯇꯪ ꯂꯩꯇꯥꯔꯝꯒꯗꯧꯕꯅꯤ꯫ ꯁꯤꯅ ꯂꯩꯍꯥꯎꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯕ ꯋꯥꯈꯜꯅꯤ꯫ ꯅꯨꯡꯊꯤꯜꯗꯨ ꯆꯥꯎꯊꯣꯏ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯪꯒꯣꯜꯗ ꯐꯛ ꯊꯥꯗꯨꯅ ꯍꯤꯞꯂꯝꯕꯅꯤ꯫ ꯇꯨꯝꯕꯗꯤ ꯅꯠꯇꯦ, ꯇꯨꯝꯕ ꯊꯦꯝꯂꯤꯕꯅꯤ꯫ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯗꯤ ꯆꯥꯛ ꯇꯣꯛꯂꯒ ꯃꯪꯒꯣꯜꯗ ꯍꯦꯛ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯄꯤ꯫ ꯆꯥꯎꯊꯣꯏꯁꯤ ꯃꯍꯧꯁꯥꯗꯒꯤ ꯁꯣꯏꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ꯫ ꯃꯦꯃꯤꯗꯨ ꯃꯇꯥ ꯊꯦꯝꯕꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯪꯒꯣꯜꯗ ꯃꯄꯨ ꯍꯤꯞꯂꯤꯕꯗꯨ ꯎꯏ꯫ ꯊꯦꯝꯕꯤꯅ ꯍꯥꯏ, ꯃꯦꯃꯤ ꯇꯨ ꯄꯨꯄꯨꯁꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯪꯒꯣꯜꯗ ꯍꯤꯞꯄꯒ ꯂꯩꯔꯤ꯫ ꯇꯥꯟ ꯆꯥꯔꯦ ꯏꯕꯦꯝꯃ, ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯄ ꯉꯥꯏꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯕ ꯁꯣꯏꯔꯣꯜ ꯂꯣꯜꯂꯤꯉꯩ ꯋꯥ ꯍꯪꯂꯕꯗꯤ ꯑꯁꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯍꯥꯏꯕꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯗꯨ ꯊꯑꯣꯏꯅ ꯆꯥꯎꯊꯣꯏꯅ ꯁꯣꯏꯔꯣꯜ ꯂꯣꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯋꯥ ꯍꯪꯗꯧꯔꯤꯕꯅꯤ ꯑꯅꯤꯗꯨ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞ ꯐꯝꯗꯨꯅ ꯂꯩ꯫ ꯆꯣꯏꯔꯣꯜ ꯂꯣꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯎꯊꯣꯏꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯀꯥꯂꯦꯟ ꯃꯩꯁꯥꯁꯤ ꯍꯜꯂꯛꯀꯦ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯀꯥꯂꯦꯟ ꯃꯩꯁꯥꯁꯤꯗꯤ ꯈꯥꯡ ꯂꯥꯛꯄ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯅꯤꯗꯨꯗꯤ ꯁꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯅꯤ ꯈꯟꯅ ꯃꯦꯃꯤꯅ ꯍꯥꯟꯅ ꯍꯪꯉꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯏꯄꯨ ꯑꯩꯁꯦ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯄꯥꯟꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗ꯭ꯔꯥ? ꯆꯥꯎꯊꯣꯏ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯂꯒ ꯁꯠ ꯈꯨꯝꯂꯛꯏ, ꯏꯌꯥ, ꯊꯕꯛ ꯁꯨꯋꯣ, ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏ ꯅꯨꯡꯉꯥꯏ ꯂꯩꯗꯧꯔꯤ? ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯊꯦꯝꯕꯤꯅ ꯇꯞꯅ ꯍꯥꯏ, ꯑꯁ ꯇꯨꯝꯂꯝꯗ꯭ꯔꯤ, ꯀꯃꯥꯏ ꯇꯧꯅꯤ? ꯃꯦꯃꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯦꯅ ꯏꯔꯨꯗꯤ ꯂꯨꯅꯤ ꯈꯪꯗꯦ, ꯃꯌꯨꯝꯒꯁꯨ ꯄꯥꯅꯤꯡꯂꯤ ꯆꯠꯇꯨꯝ ꯅꯝꯊꯤꯕꯤꯁꯤꯡꯁꯤꯗꯤ꯫ ꯊꯦꯝꯕꯤ ꯇꯥꯍꯥꯅ, ꯃꯦꯃꯤ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ, ꯅꯣꯏ ꯅꯄꯨꯁꯦ ꯉꯥꯡꯈ꯭ꯔꯕꯗꯤ ꯂꯦꯞꯄꯔꯣꯏ, ꯂꯥꯛꯑꯣ ꯀꯣꯟꯅ ꯍꯪꯉꯁꯦꯕ꯫ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯃꯌꯨꯝꯗꯒꯤꯗꯤ ꯆꯥꯛꯇꯨ ꯇꯞ ꯇꯥꯅ ꯆꯥꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯗꯗꯤ ꯑꯁꯨꯝꯅ ꯍꯦꯛꯇꯃꯛ ꯍꯥꯏ, ꯑꯁ ꯄꯨꯛꯀꯁꯦ ꯌꯥꯝ ꯍꯥꯝꯃꯤꯗ ꯇꯧꯔꯤꯁꯦ, ꯃꯧꯅꯦꯅ ꯆꯥꯛꯊꯣꯡ ꯂꯥꯛꯊꯣꯡ ꯑꯃ ꯅꯥꯇꯩ ꯏꯆꯥ ꯆꯥꯗꯦꯗ꯫ ꯁꯅꯥꯍꯟꯕꯤꯒꯤ ꯌꯨꯝꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯅꯨꯡꯊꯤꯜꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ꯫ ꯀꯦꯇꯨꯀꯤꯅ ꯍꯥꯏ, ꯃꯧ ꯑꯅꯧꯕꯤꯗꯨꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯏꯌꯧ ꯌꯧꯗꯕ꯭ꯔꯣ? ꯌꯧꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ? ꯀꯦꯇꯨꯀꯤꯅ, ꯑꯗꯨꯒꯤꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯃꯧꯁꯤꯡꯁꯦ ꯂꯣꯏꯅ ꯇꯣꯅꯥꯜꯂꯕꯅꯤꯗ, ꯑꯩꯈꯣꯏꯒꯤꯁꯨ ꯇꯧꯔꯤꯕꯗꯨꯅꯤ, ꯉꯥꯡꯅ ꯁꯛꯅꯕꯒ ꯌꯥꯕ ꯅꯠꯇꯦ꯫ ꯁꯅꯥꯍꯟꯕꯤꯅ, ꯍꯣꯏꯅꯦ ꯀꯦꯇꯨꯀꯤ, ꯅꯪꯒꯤ ꯅꯃꯧꯗꯨꯗꯤ ꯂꯥꯏꯅꯤꯀꯣ, ꯄꯨꯔꯥ ꯂꯥꯏꯍꯨꯔꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏ ꯅꯃꯧ ꯅꯨꯄꯤꯒꯤ ꯆꯤꯟ ꯄꯥꯟꯅꯕ ꯉꯝꯕ ꯂꯩꯇꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯃꯥꯅ ꯅꯍꯥꯟ ꯑꯋꯥꯡꯒꯤ ꯏꯆꯦꯂꯇꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯒ ꯂꯝꯕꯤꯗꯨꯗ ꯈꯠꯅꯍꯧꯕꯗꯣ, ꯑꯗꯨꯗ ꯃꯥꯅ ꯀꯟꯕ ꯆꯤꯟꯗꯨꯗꯤ ꯏꯁ, ꯑꯩ ꯊꯕꯥꯛ ꯌꯩꯗꯨꯅ ꯍꯜꯂꯛꯈꯤꯕꯅꯤ, ꯀꯜꯂꯤꯀꯣ ꯀꯜꯂꯤ꯫ ꯀꯦꯇꯨꯀꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯃꯃꯥꯅ ꯄꯣꯛꯂꯛꯄꯗ ꯆꯤꯟꯅ ꯍꯥꯟꯅ ꯇꯥꯔꯛꯏ ꯍꯥꯏ, ꯑꯗꯨꯒꯤ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯈꯣꯏꯅꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ, ꯃꯅꯦꯝꯅꯤꯒ ꯈꯪꯗꯈꯩ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯒꯅꯦ ꯋꯥꯏꯔꯛ ꯇꯧꯔꯤꯝꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯂꯩꯍꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯩꯍꯥꯎ ꯏꯕꯦꯝꯃ ꯅꯪꯁꯨꯅꯤꯀꯣ, ꯅꯃꯧꯗꯣ ꯅꯧꯔꯤꯉꯩꯗ ꯂꯥꯛꯁꯤꯟꯍꯧ, ꯅꯠꯇ꯭ꯔꯕꯗꯤ ꯀꯦꯇꯨꯀꯤꯒꯤ ꯑꯁꯤꯒꯨꯝ ꯁꯔꯣꯏ ꯑꯣꯟꯖꯅꯤ꯫ ꯂꯩꯍꯥꯎ ꯃꯈꯧ ꯄꯣꯡꯅ ꯈꯨꯝꯃꯤ, ꯍꯦ ꯑꯗꯨꯝꯅ ꯇꯧꯔꯛꯁꯅꯨ, ꯃꯉꯛ ꯁꯝꯗꯣ ꯁꯦ ꯄꯦꯗ꯭ꯔꯦꯛ ꯍꯦꯛꯇ ꯊꯨꯗꯦꯛꯂꯒꯅꯦ ꯇꯨꯔꯦꯜꯗ ꯀꯥꯎꯂꯪ ꯍꯦꯛꯇ ꯂꯪꯒꯗꯧꯔꯤꯝꯅꯤ꯫ ꯍꯩꯗꯅ ꯁꯥꯈꯤ ꯂꯪꯅꯤ꯫ ꯀꯦꯇꯨꯀꯤꯅ, ꯀꯝꯒꯗ꯭ꯔꯅꯦ ꯂꯩꯍꯥꯎ ꯅꯪꯕꯣ? ꯑꯩꯁꯦ ꯂꯩꯍꯥꯎꯅꯤ, ꯌꯦꯡꯕꯗ ꯀꯜꯂꯤ꯫ ꯉꯔꯥꯡꯒꯤ ꯄꯦꯠ ꯂꯥꯎꯕꯤ ꯃꯣꯏꯅꯒ ꯂꯩꯍꯥꯎ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯧꯕ ꯅꯠꯇꯦ꯫ ꯀꯦꯇꯨꯀꯤꯅ, ꯑꯩꯁꯨ ꯊꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯗꯦ, ꯑꯩꯗꯤ ꯈꯣꯡꯕꯤꯁꯨ ꯅꯦꯠꯂꯤꯝꯅꯤ, ꯑꯗꯨꯐꯥꯎ ꯏꯊꯛꯁꯤꯗ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯀꯥꯔꯛꯏ꯫ ꯀꯥꯔꯛꯂꯤꯕ ꯃꯈꯣꯡꯗꯣ ꯇꯥꯛ ꯄꯥꯏꯔꯒ ꯆꯤꯡꯊꯕꯗꯤ ꯀꯩꯗꯧꯋꯤ? ꯑꯗꯨꯝ ꯅꯁꯥꯅ ꯌꯥꯗꯅ ꯀꯥꯍꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ? ꯃꯤ ꯑꯣꯏꯔꯣꯏ ꯅꯪ, ꯅꯃꯧꯒꯤ ꯐꯅꯦꯛ ꯑꯗꯨꯝ ꯁꯨꯅꯤ꯫ ꯆꯤꯡꯊꯒꯦ ꯇꯧꯅꯦ, ꯉꯝꯍꯧꯗꯦ, ꯏꯃꯥꯏꯁꯤꯗꯕꯨ ꯅꯦꯠꯄꯨ ꯅꯦꯠꯁꯤꯜꯂꯝꯃꯤꯅꯦ꯫ ꯍꯧꯈꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯅꯩꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯂꯩꯍꯥꯎ ꯃꯌꯨꯝ ꯍꯜꯂꯛꯂꯤ꯫ ꯂꯥꯛꯄꯒ ꯃꯃꯧꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ
manem na matung ko inabado lembi thabak tawda mangam sande masadu ihei hainazade lehauna kobi soirini tawrido mit khak thupte da kupna soirabadi bara pathakibada safam khanglaroi khara sauna soyo sauna lembi tapna khumjai hoima aduga ne nangi thumdu yakmali khara hanthana thau hoima lehaw ngaya koirei leiduni genglamlaga ngangningai leitrabra karino chakhumdagi thokre lembi sor sangna hundoklaga soli wayam sangida mathangi numit memiga lehaw hoiga yum thangnai leihauga memigi mama kunjamalaga yanade anisi mahausadagi yengthinai nungsinade thodok wathok thokpada barton tawnade sathi khraba ngaktani animak ayukto kunjamalana haugalakpada yum anigi karakta wana phajana khariba sambal aduda phanek ama yanduna masum tup taba makhai phauribadu hek urui bihul tinglaw haizai tum haugalakpasida dawga yaroi kanamakna phauramlim phanik nu haibanida adusu masum tup taba makhai kunjamala sumangda kumtharaktuna leihau hoiramdo unsinduna hai o kanano phanek phopom irei leitabadawna migyeng phamasida phanek phauramlibasibo khananing leiba lehauni kunjamalana nganglibadu tabada phat imungdagi senthoraktuna karino ayuksida somda mo unsinduna khongbirakliba khanaba hauribro kunjamala masuptu phat paiduna khanaba na moina hauraga tausai singu hui amomsa phanga songthora isi kunjamala phanek phauribaduda khudombi thinduna tu uredana namito migi mi yeng phamsidabu phanek sikanana phaunage lehau phanek tu da yengi mamongini mahak nungda mamongbu saungingbana khoidausi adubu mana ngamda yade khan khumbadi khumlai e phanek sibu noigi jaga da phawbro se phawribasia aikhoirom da phawjaba aduna nathau kari su leite phanek haibasidi maning maya da phawdoba thabak chathok lamdai tum hogalakpada asigumba siana mayoknaraga karamana thabai khang chathokpada daw thum yaga dawribano ho ado aikhoirom da phawjabane masida nang sabing ngangbagi adhikar leite ngangbirakanu ho sinbirakanu limdige nangon sinaba kunjamala makhut namna makhwangmet makhut namana khudombi thinduna hai is sakta asiga onsinaba lemde kaina mina ngangi sa isya karino karano haibado munna khalaga asumana karino aranmana kaino do khanglaga ne wadu ngango ho hairabadi haide mase aikhoirom da phawjabani sida sum makha tana leirabadi ne khanaba hauriba natro ha khana hauri natraiba phare khanaba hauri haiba natro adoirabadi haure tasengna haure khangmra phau khu phanek to siai duna phauriba phanek tu makhutna lamaktuna phat chinglaga makhada thadai lehausu adumna tawrakpaduda khoidau thitladuna he aphaubi hingsa pia nang mangaya ne phauribasya migi phauriba phanek ka sia chingthatlaga makhada keita thadaradana nang mangaya ba ha usitjabadi si mangai tas pele thamoise masi mi yabusite kamani nasamdo ikuchi pingai poige nasam phoibiu haidana nang la ingonda barton katlaribasya yam koirabani ngasidi numit sure limna tharoi he lehau kanano khangdaba sai kunjamala su hai lehau haibadi leikai na khwai dagi miwa ngangnaba kanba nupi dune aikhoi su hana dagi khangjaiye hawe mache chambal sikala ka masamse ta da phoi ni se mase nani leirabadi lao haibani pikliba ma piklak piktuga ta pai leraga turel da kaulang lang thige law hinsa bisang binina na pangal di samu mukalini aikhoi di nangala ba to ba kijaye o kiri boy da pai kiri bado yam pai konjal do sum kan khatnarak lembi su imung da mathau tawrambani mapal da khatnabagi makhol tabaduda tawramba mathau du leptuna taha mapan da sen thorai mana thorakpada memi su leirammi mama bu khamjili memi mama gi khudang du paiduna singlaga ima yareda ayuksida laikai khumai oi to kaidoge kunjamala masana singliba makhutu phatkan thoklaga khamakano ba mase saw hendabi kin mukta wangbi se ai khudum sin sudek lamkhige leihau noktuna aha yo bema nang sunya tayen masana phadrat kallaga nang hingsabi nungsito lakthok piramge haye machin apat pasina aibo sumyek da haye lembi manembu khamjinbu oina asumna tapna haire ima ni loina yengnari changasi
ꯈꯠꯅ ꯆꯩꯅꯕꯁꯦ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝ ꯐꯖꯗꯦꯁꯦ ꯂꯩꯍꯥꯎ ꯃꯃꯧꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯦꯗꯅ ꯂꯦꯝꯕꯤ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯅꯃꯤꯠ ꯂꯛꯇꯥꯡ ꯇꯥꯡꯕꯗꯨ ꯎꯗ꯭ꯔꯣ ꯅꯪ ꯃꯁꯤꯗ ꯐꯅꯦꯛ ꯐꯧꯔꯝꯕꯒꯤꯅꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯦ ꯀꯨꯟꯖꯃꯂꯥꯅ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯃꯄꯣꯛ ꯃꯔꯨ ꯄꯥꯟꯗ꯭ꯔꯕꯅꯤꯅ ꯃꯈꯥ ꯊꯥꯕꯁꯤꯡꯗꯤ ꯀꯗꯥꯏꯗꯒꯤ ꯐꯔꯗꯒꯦ ꯅꯔꯩꯗꯨ ꯀꯛꯎ ꯍꯥꯏꯕ꯭ꯔꯣ ꯁꯦ ꯁꯦ ꯀꯛꯑꯣ ꯅꯔꯩ ꯂꯩꯔꯕꯗꯤ ꯀꯛꯑꯣ ꯁꯦ ꯂꯩꯍꯥꯎ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛ ꯏꯁ ꯍꯧꯋꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯁꯤ ꯍꯧꯋꯦ ꯈꯪꯅꯤ ꯅꯪ ꯂꯩꯍꯥꯎ ꯄꯥꯛꯊꯗꯨꯅ ꯁꯝꯕꯜꯗꯨ ꯂꯤꯠꯅꯕ ꯂꯥꯛꯅꯩ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯀꯨꯟꯖꯃꯂꯥ ꯃꯈꯨꯠꯇꯨꯅ ꯁꯦꯠ ꯁꯦꯠ ꯂꯩꯍꯥꯎꯒꯤ ꯃꯅꯝ ꯑꯗꯨꯗ ꯊꯥꯗꯨꯅ ꯐꯨꯏ ꯅꯪꯅ ꯈꯪꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯦꯃꯤ ꯃꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯍꯩꯅꯈꯤꯗ꯭ꯔꯦ ꯌꯥꯔꯦꯃꯦ ꯂꯩꯍꯥꯎ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯄꯥꯄꯤ ꯅꯪꯒꯤꯗꯣ ꯂꯨꯝꯐꯨ ꯇꯧꯏ ꯅꯪꯒꯤꯗꯣ ꯂꯨꯝꯐꯨꯅꯤ ꯃꯧꯅꯥꯎ ꯆꯦꯟꯖꯪꯕꯤ ꯅꯪ ꯀꯔꯤ ꯌꯦꯡꯂꯤ ꯑꯩꯕꯨ ꯃꯤꯅ ꯐꯨꯔꯤꯕꯁꯤ ꯅꯪ ꯑꯁꯨꯝ ꯌꯦꯡꯂꯒ ꯂꯩꯌꯨꯀꯣ ꯅꯪ ꯂꯩꯌꯣꯕ ꯂꯦꯝꯕꯤ ꯀꯨꯟꯖꯃꯂꯥꯕꯨ ꯈꯥꯝꯗꯣꯛꯇꯨꯅ ꯏꯅꯦ ꯈꯨꯠ ꯁꯥꯗꯤ ꯌꯥꯎꯕꯤꯒꯅꯨ ꯁꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯐꯅꯦꯛꯇꯣ ꯑꯩꯅ ꯐꯧꯔꯝꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯤ ꯁꯤꯗ ꯐꯧꯔꯔꯣꯏꯒꯦ ꯃꯦꯃꯤ ꯃꯃꯥꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯌꯥꯔꯦ ꯍꯥꯏꯗꯤ ꯀꯣꯛꯇꯣꯛꯇꯦ ꯅꯣꯏꯅ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯖꯩꯌꯦ ꯌꯦꯡꯉꯣ ꯊꯣꯡꯒꯥꯟꯁꯤꯗꯒꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯂꯦꯞꯇꯨꯅ ꯌꯨꯝꯂꯣꯝꯗ ꯌꯦꯡꯉꯛꯏꯕꯁꯦ ꯏꯃꯥꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯐꯨꯒꯦꯅ ꯐꯨꯔꯤꯕꯅꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯑꯁꯤꯒꯤ ꯈꯣꯡꯅꯦꯝꯁꯦ ꯂꯩꯍꯥꯎ ꯁꯝꯕꯜꯗ ꯂꯤꯠꯁꯤꯟꯒꯦ ꯇꯧꯔꯝꯕꯗꯨ ꯐꯠꯇꯣꯛꯂꯒ ꯂꯦꯞꯇꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟ ꯂꯥꯎꯔꯛꯏ ꯀꯨꯟꯖꯃꯂꯥ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯆꯪꯕꯤ ꯅꯪ ꯅꯩꯕ ꯐꯨꯕ ꯍꯦ ꯅꯪꯁꯨ ꯑꯩꯅ ꯂꯨꯝꯐꯨ ꯇꯧꯔꯒ ꯅꯔꯣꯟꯗꯒꯤ ꯍꯦꯛ ꯅꯁꯝꯗꯨ ꯐꯣꯏꯕ ꯉꯝꯗ꯭ꯔꯕ ꯂꯩꯍꯥꯎ ꯑꯩ ꯏꯃꯤꯡ ꯍꯣꯡꯒꯦ ꯀꯨꯟꯖꯃꯂꯥꯁꯨ ꯂꯥꯎꯔꯛꯏ ꯑꯣ ꯅꯔꯣꯟꯗꯨꯗꯤ ꯄꯥꯡꯗꯕ ꯃꯤꯒꯤ ꯁꯥꯖꯠ ꯀꯧꯏ ꯅꯔꯩ ꯂꯩꯔꯕꯗꯤ ꯍꯦꯛꯇ ꯅꯝꯊꯠꯅꯁꯤ ꯄꯥꯡꯗꯕꯤꯗꯤ ꯅꯪꯅꯦ ꯅꯪ ꯂꯥꯛꯑꯣ ꯊꯧꯅꯥ ꯌꯥꯝ ꯐꯔꯕꯗꯤ ꯍꯧꯖꯤꯛꯇ ꯅꯝꯊꯠꯅꯁꯤ ꯂꯥꯎꯅꯦ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯦ ꯏꯃꯨꯡꯗꯒꯤ ꯀꯨꯟꯖꯃꯂꯥꯒꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ ꯊꯣꯔꯛꯇꯨꯅ ꯆꯤꯟꯗꯣꯡꯕꯤ ꯑꯅꯤ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯃꯛꯅ ꯁꯥꯔꯛꯄꯅꯣ ꯌꯨꯝꯊꯪꯅꯔꯤꯕꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯃꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤꯗꯩꯁꯤꯗ ꯈꯟꯅꯗꯣꯏꯒ ꯆꯩꯅꯗꯣꯏꯒ ꯅꯃꯥꯏꯗꯨ ꯀꯥꯏꯌꯨꯅꯦ ꯃꯩꯊꯥꯕꯤ ꯑꯅꯤ ꯅꯆꯥꯅꯁꯨ ꯆꯥꯎꯔꯕꯅꯤꯅꯦ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨꯅꯦ ꯅꯣꯏꯕꯨ ꯑꯅꯤꯗꯨ ꯆꯥꯎꯊꯣꯏꯅ ꯉꯥꯡꯂꯛꯄꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯁꯤꯡꯗꯨꯅ ꯊꯝꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎꯗꯨ ꯆꯕꯦꯡ ꯃꯃꯧꯗ ꯉꯥꯡꯂꯤ ꯂꯦꯞꯇꯦ ꯉꯁꯥꯏꯗꯒꯤꯅꯤ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯕꯗꯨꯗ ꯂꯦꯝꯕꯤ ꯇꯥꯅꯤꯡꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯕꯣꯔꯥ ꯍꯧꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯍꯧꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯃꯅꯦꯝꯅ ꯉꯥꯡꯕꯗ ꯂꯩꯍꯥꯎꯗꯨ ꯐꯥꯟꯗꯨꯗ ꯐꯝꯗꯨꯅ ꯃꯊꯧ ꯑꯃꯒꯨꯝ ꯉꯥꯡꯗꯨꯅ ꯂꯩ ꯑꯩꯕꯨꯅꯦ ꯃꯤꯋꯥ ꯌꯥꯝꯅ ꯇꯥꯍꯟꯅꯕ ꯁꯤꯟꯒꯅꯨ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯑꯩꯕꯨ ꯃꯤꯋꯥ ꯇꯥꯅꯕ ꯁꯤꯜꯂꯕ ꯇꯨ ꯁꯤ ꯑꯩꯒꯤ ꯈꯨꯠꯇꯅꯦ ꯅꯪ ꯑꯗꯨꯝ ꯇꯠꯂꯦ ꯈꯪ ꯂꯦꯝꯕꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄ ꯏꯅꯦꯝ ꯑꯃ ꯍꯦꯛ ꯐꯪꯉꯤꯗ ꯉꯁꯥꯏꯗꯒꯤꯅꯤ ꯍꯟꯖꯤꯟ ꯇꯥꯅꯤꯡꯗꯕꯅ ꯑꯃꯨꯛ ꯉꯥꯡꯕꯅꯤ ꯁꯤꯒ ꯍꯨꯝꯐꯨꯔꯛ ꯁꯨꯔꯝꯃꯅꯤ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯅꯥꯀꯣꯡꯒꯁꯦ ꯏ ꯇꯥꯔꯦ ꯂꯩꯍꯥꯎ ꯑꯃꯨꯛꯀꯁꯨ ꯇꯥꯔꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯃꯤꯋꯥ ꯍꯦꯛ ꯇꯥꯍꯜꯂꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯈꯪ ꯂꯦꯝꯕꯤꯅ ꯈꯜꯂꯤ ꯃꯁꯤ ꯌꯥꯝ ꯉꯥꯡꯅꯤꯡꯉ ꯃꯥꯜꯂꯦ ꯈꯪꯅꯤ ꯑꯩ ꯇꯧꯒꯦꯀꯣ ꯂꯦꯝꯕꯤ ꯑꯁꯥꯎꯕ ꯎꯠꯇꯅ ꯍꯥꯏ ꯏꯃꯥ ꯅꯃꯧ ꯈꯪꯖꯔꯦ ꯏꯃꯥꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥꯛꯁꯦ ꯑꯩ ꯐꯠ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯏꯃꯥ ꯉꯥꯏꯍꯥꯛ ꯈꯣꯡ ꯇꯤꯡꯊꯣꯛꯄꯤꯔꯨꯔꯣ ꯋꯥꯔꯝꯃꯅꯤ ꯂꯩꯍꯥꯎ ꯌꯥꯝ ꯐꯖ ꯊꯣꯛꯅ ꯃꯃꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈꯤꯕꯒꯨꯝ ꯉꯥꯡꯒꯦ ꯈꯜꯂꯝꯕꯗꯨ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯂꯦꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯇꯨꯁꯨ ꯂꯣꯏꯔꯦ ꯃꯥꯒꯤ ꯊꯤꯗꯨꯅ ꯊꯝꯂꯦ ꯃꯈꯣꯏ ꯑꯍꯨꯝꯇꯅꯤ ꯂꯩꯔꯤꯕ ꯂꯩꯍꯥꯎꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯦꯝꯕꯤꯅ ꯀꯧꯔꯨꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ ꯄꯣꯏꯔꯩꯇꯣꯟ ꯆꯥꯛꯂꯨꯛ ꯃꯥꯡꯗꯨꯗ ꯐꯝꯊꯅ ꯀꯔꯤ ꯃꯊꯦꯜꯅꯣ ꯁꯤꯕꯣ ꯏꯔꯣꯝꯕꯅꯤ ꯕꯣꯔꯥ ꯑꯃ ꯍꯧꯖꯤꯜꯂꯤ ꯂꯩꯍꯥꯎ ꯆꯥꯛꯂꯨꯛ ꯃꯥꯡꯗꯗꯤ ꯐꯝꯊꯔꯦ ꯍꯥꯏꯕꯕꯨ ꯆꯥꯛꯇꯨꯗꯤ ꯆꯥꯗꯦ ꯃꯆꯥꯅꯨꯄꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯏꯔꯩ ꯅꯇꯨꯁꯤ ꯈꯔ ꯉꯥꯡ ꯁꯛꯇꯅ ꯋꯥꯔꯛꯎꯀꯣ ꯃꯁꯦ ꯏꯃꯨꯡ ꯃꯤꯋꯥ ꯇꯥꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯏ ꯂꯦꯝꯕꯤ ꯇꯥꯅꯤꯡꯗꯕꯅ ꯃꯃꯤꯠꯇꯨ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯤ ꯄꯣꯏꯔꯩꯇꯣꯟ ꯃꯥꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯍꯪꯂꯛꯏ ꯂꯦꯝꯕꯤꯅ ꯀꯩꯗꯧꯔꯝꯃꯒꯦ ꯃꯥ ꯈꯪꯗꯦ ꯃꯁꯦ ꯑꯩꯕꯨ ꯃꯤꯋꯥ ꯇꯥꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯏ ꯈꯔ ꯋꯥꯔꯛꯎ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯥꯔꯤꯁꯤꯕꯣ ꯏꯃꯥꯅ ꯌꯥꯗꯕ ꯅꯪ ꯀꯔꯤ ꯇꯧꯔꯒꯦ ꯂꯦꯝꯕꯤ ꯇꯞꯅ ꯉꯁꯥꯏ ꯑꯩꯅ ꯏꯔꯨꯖꯕꯒꯤ ꯐꯅꯦꯛꯇꯣ ꯁꯨꯃꯥꯡꯒꯤ ꯁꯝꯕꯜꯁꯤꯗ ꯐꯧꯔꯨꯔꯦ ꯑꯗꯨꯒꯤ ꯏꯃꯥꯒ ꯏꯅꯦ ꯀꯨꯟꯖꯃꯂꯥꯒ ꯈꯔ ꯉꯥꯡꯅꯈ꯭ꯔꯦ
ꯂꯩꯍꯥꯎꯅ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ ꯀꯗꯥꯏꯗꯒꯤ ꯈꯔ ꯉꯥꯡꯅꯕꯅꯣ ꯉꯥꯡꯅꯕ ꯈꯛ ꯅꯠꯇꯦ ꯃꯥꯏ ꯀꯨꯟꯖꯃꯂꯥ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯂꯨꯝꯐꯨ ꯇꯧꯗꯨꯅ ꯐꯨꯔꯝꯂꯤꯕ ꯏꯃꯥ ꯊꯥꯏꯅꯅ ꯊꯥꯏꯅ ꯑꯣꯏꯈ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯂꯥꯏꯗ ꯑꯣꯏꯔꯛꯂꯕꯅꯤ ꯊꯥꯏꯅ ꯌꯦꯡꯊꯤꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯌꯥꯔꯦ ꯏꯅꯦ ꯀꯨꯟꯖꯃꯂꯥꯅ ꯍꯟꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯈꯔ ꯍꯜꯂꯨ ꯑꯍꯟꯕ ꯑꯃ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯅꯕ ꯄꯨꯔꯛꯑꯣꯏ ꯅꯨꯡꯁꯤꯅꯗꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯅꯤ ꯁꯤꯔꯗꯤ ꯂꯣꯏꯔꯦ ꯃꯤꯑꯣꯏꯕꯅꯕꯨ ꯁꯤꯈ꯭ꯔꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯕꯅꯤ ꯑꯣ ꯌꯥꯔꯦ ꯅꯪꯁꯨ ꯅꯇꯨ ꯃꯤꯆꯪ ꯆꯪꯅꯕ ꯍꯣꯠꯅꯕꯗꯅꯦ ꯅꯃꯥꯏꯁꯤ ꯋꯥꯔꯛꯂꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛ ꯏꯍꯦ ꯃꯤꯆꯪꯒꯤ ꯋꯥ ꯅꯠꯇꯦ ꯌꯦꯡꯕ ꯌꯥꯔꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯆꯥꯛꯇꯨ ꯁꯥꯎꯔꯪ ꯃꯥꯏꯔꯪ ꯆꯥꯕ ꯍꯧꯏ ꯂꯦꯝꯕꯤ ꯃꯅꯦꯝꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯩꯍꯥꯎ ꯃꯥꯒꯤ ꯍꯥꯞꯂꯤꯕ ꯕꯣꯔꯥꯁꯤꯡꯗꯨ ꯆꯥꯅ ꯍꯪꯂꯛꯏ ꯃꯁꯥꯡ ꯑꯃ ꯌꯥꯎꯔꯤꯕꯁꯤꯅ ꯀꯔꯤ ꯕꯣꯔꯥꯅꯣ ꯑꯣꯏꯅꯝꯒꯨꯝꯁꯨ ꯇꯧꯏꯅꯦ ꯁꯥ ꯃꯔꯣꯏꯅꯤꯃ ꯂꯩꯍꯥꯎ ꯈꯨꯝꯂꯛꯇ꯭ꯔꯦ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯃꯀꯣꯛꯇꯨ ꯈꯪꯉꯥꯎ ꯉꯥꯎꯔꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯃꯤꯜꯂꯤ ꯄꯣꯏꯔꯩꯇꯣꯟ ꯃꯈꯨꯠꯇꯨ ꯍꯥꯝꯅ ꯂꯦꯝꯕꯤꯗ ꯍꯥꯏ ꯅꯪꯒꯤ ꯏꯔꯣꯝꯕꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯏ ꯃꯣꯔꯣꯛꯁꯦ ꯈꯔ ꯍꯟꯊꯅ ꯆꯥꯕ ꯇꯝꯁꯤ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕꯁꯤ ꯆꯥꯈꯥꯎꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯄꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯍꯌꯦꯡꯗꯒꯤ ꯍꯟꯊꯅ ꯍꯥꯞꯂꯒꯦ ꯄꯣꯏꯔꯩꯇꯣꯟ ꯃꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ ꯆꯥꯛ ꯍꯥꯞꯍꯟꯁꯤꯔꯣ ꯏꯃꯥ ꯂꯩꯍꯥꯎ ꯈꯨꯝꯂꯛꯇꯦ ꯂꯦꯝꯕꯤꯗꯤ ꯄꯨꯛꯅꯤꯡꯗ ꯅꯣꯛꯏ ꯈꯪꯕ꯭ꯔꯥꯗꯣ ꯉꯥꯡꯅꯤꯡ ꯈꯣꯕ ꯇꯔꯪ ꯆꯠꯂꯝꯃꯅꯤ ꯄꯣꯏꯔꯩꯇꯣꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯑꯣꯗꯤ ꯅꯈꯨꯠꯇꯣ ꯍꯥꯝꯃꯨꯗꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯣ ꯍꯟꯗꯛꯇꯤ ꯂꯩꯍꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯍꯣ ꯑꯩꯁꯨ ꯃꯈꯣꯏ ꯃꯄꯥ ꯅꯨꯡꯁꯤꯌꯦ ꯀꯅꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯅꯣ ꯄꯣꯏꯔꯩꯇꯣꯟ ꯏꯉꯛꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯂꯦꯝꯕꯤ ꯃꯈꯨꯠꯅ ꯃꯆꯤꯟ ꯃꯄꯥꯗ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯒꯟꯖꯥ ꯕꯣꯔꯥꯅꯤ ꯃꯥꯅ ꯍꯧꯗꯨꯅ ꯂꯩꯍꯥꯎꯒꯤ ꯁꯔꯨꯛꯇ ꯍꯥꯞꯈꯤꯕꯗꯨ ꯂꯩꯍꯥꯎ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯃꯈꯨꯠꯇꯨꯅ ꯐꯠ ꯏꯟꯊꯣꯛꯆꯔꯒ ꯀꯔꯤꯅꯣ ꯃꯄꯥ ꯃꯥꯏꯗꯒ ꯁꯤꯛꯂꯛꯀꯅꯣ ꯍꯪꯒꯣꯏꯌꯦ ꯍꯩꯃꯥ ꯁꯤꯛꯑꯦ ꯃꯥꯏꯗꯒ ꯁꯨꯝ ꯁꯤꯛꯑꯦ ꯃꯤ ꯃꯄꯥ ꯏꯀꯥꯏꯌꯦ ꯃꯤ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ ꯅꯨꯄꯤ ꯀꯩ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯂꯦꯝꯕꯤ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯂꯥꯏꯒ ꯎꯅꯔꯖꯥꯠꯂꯣ ꯄꯣꯏꯔꯩꯇꯣꯟꯅ ꯏꯃꯥ ꯂꯩꯍꯥꯎ ꯅꯣꯛꯈꯤ ꯉꯥꯏꯈꯣ ꯍꯩ ꯏꯃꯥꯒ ꯑꯝꯇ ꯀꯧꯔꯛꯈꯤꯅꯨ ꯅꯄꯥꯒ ꯉꯥꯏꯍꯥꯛꯇ ꯑꯣꯏꯅꯈꯤꯒꯦ ꯅꯣꯏ ꯌꯦꯜꯂꯛꯀꯅꯨ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯅꯍꯥꯟꯅ ꯂꯩꯔꯩꯄꯥꯛꯇ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯐꯥꯎ ꯊꯤꯔꯝꯃꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯕꯒꯨꯝ ꯇꯧꯈꯠꯂꯛꯏꯁꯤꯕꯣ ꯃꯄꯥ ꯊꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯞꯄꯁꯤꯗ ꯆꯤꯟꯕꯤꯈꯤꯕ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝꯗꯣ ꯑꯗꯨꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅꯗꯤ ꯆꯦꯛꯁꯤꯟꯅꯗꯤ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯌꯥꯎꯕ ꯅꯆꯥꯅꯁꯨꯁꯤꯡꯁꯤꯅ ꯍꯨꯔꯥꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯂꯩꯔꯝꯗ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯑꯁ ꯂꯣꯏꯔꯦꯗꯅ ꯉꯥꯎꯔꯦ ꯑꯩꯈꯣꯏ ꯃꯥ ꯉꯥꯎꯔꯦ ꯑꯩꯕꯨ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯇꯣꯡꯍꯟꯅꯤꯕ ꯀꯗꯥꯏ ꯁꯅꯥꯒꯤ ꯗꯣꯂꯥꯏꯗꯤ ꯃꯄꯥ ꯑꯩꯒꯤ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯀꯗꯥꯏꯅꯣ ꯑꯩ ꯇꯣꯡꯅꯤꯡꯕꯅ ꯉꯥꯎꯔꯦ ꯀꯗꯥꯏꯅꯣ ꯑꯕꯥ ꯂꯦꯝꯕꯤ ꯅꯣꯛꯅꯤꯡꯕꯗꯨ ꯃꯌꯥꯗ ꯐꯤ ꯃꯦꯟꯗꯨꯅ ꯈꯥꯡꯉꯤ ꯄꯣꯏꯔꯩꯇꯣꯟ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯥꯏ ꯏꯃꯥ ꯁꯤ ꯋꯥꯈꯜ ꯑꯝꯇ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯀꯗꯥꯏꯗꯒꯤ ꯄꯥꯕꯅꯣ ꯄꯥꯕ ꯂꯩꯇꯦ ꯀꯨꯏꯔꯦ ꯃꯊꯛꯇ ꯀꯥꯈꯤꯕ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯎꯁꯤ ꯂꯩꯍꯥꯎ ꯃꯁꯥꯒꯤ ꯃꯈꯨꯠꯇꯨ ꯃꯉꯣꯟꯗ ꯄꯥꯏꯔꯛꯂꯤꯕꯗꯨ ꯐꯠ ꯀꯟꯊꯠꯇꯨꯅ ꯇꯨꯝ ꯂꯩꯌꯨ ꯍꯩ ꯑꯩ ꯅꯄꯥꯒ ꯉꯥꯛꯇ ꯋꯥꯔꯤꯁꯦ ꯄꯦꯟꯈꯩ ꯁꯥꯒꯦ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯄꯥꯕꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯄꯥꯕ ꯂꯩꯇꯕꯒꯤ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡꯒꯤ ꯁꯦꯜ ꯃꯌꯥꯝꯗꯨ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯐꯛ ꯊꯥꯗꯨꯅ ꯃꯁꯤꯡ ꯊꯤꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯂꯩꯍꯥꯎ ꯄꯤꯁꯨꯝꯗ ꯐꯠ ꯁꯨꯛꯆꯤꯟꯈꯤꯗꯨꯅ ꯌꯦꯠꯈ꯭ꯔꯦꯗꯀꯣ ꯌꯦꯠꯈ꯭ꯔꯦ ꯍꯣ ꯃꯄꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ ꯃꯐꯝꯁꯤ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩꯁꯨ ꯂꯥꯛꯀꯦꯕ ꯂꯩꯍꯥꯎ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯆꯠꯂꯅꯤ ꯃꯄꯥ ꯆꯠꯂꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯩꯍꯥꯎ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯃꯃꯥꯏꯗꯨꯗ ꯁꯨꯝꯗ꯭ꯔꯤꯡ ꯌꯦꯡ ꯅꯣꯛꯐꯦꯠ ꯑꯗꯨꯃꯛ ꯇꯧꯏ ꯁꯅꯥꯒꯤ ꯗꯣꯂꯥꯏꯗ ꯀꯥꯔꯁꯦꯕ ꯌꯥꯏꯌꯦ ꯀꯥꯔꯁꯦ ꯂꯩꯍꯥꯎꯗꯨ ꯁꯨꯝꯗ꯭ꯔꯤꯡ ꯂꯥꯛꯇꯨꯅ ꯆꯥꯈꯨꯝꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯐꯧ ꯍꯥꯞꯂꯤꯕ ꯀꯣꯠꯇꯨꯗ ꯀꯥꯅꯕ ꯍꯣꯠꯅꯩ ꯄꯣꯏꯔꯩꯇꯣꯟ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯐꯥꯏ ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯔꯛꯀꯅꯨꯀꯣ ꯂꯩꯍꯥꯎ ꯃꯈꯨꯠꯇꯨ ꯃꯨꯛꯂꯒ ꯇꯨ ꯅꯄꯥꯅꯤ ꯃꯄꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯂꯩꯍꯥꯎ ꯃꯈꯨꯠꯇꯨ ꯃꯨꯛꯂꯒ ꯇꯨ ꯃꯄꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯅ ꯌꯦꯡꯉꯨꯇꯨ ꯅꯆꯥꯅꯨꯄꯥꯅꯩ ꯐꯥꯔꯤꯁꯤ ꯊꯥꯗꯣꯛꯑꯣ ꯑꯩ ꯅꯄꯥꯒ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯆꯠꯂꯗꯧꯅꯤ ꯈꯥꯝꯂꯛꯀꯅꯨ ꯑꯩꯕꯨ ꯄꯥꯒꯅꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯗꯥꯏꯗꯒꯤ ꯄꯥꯕꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯄꯥꯕ ꯂꯩꯇꯦꯕ ꯀꯗꯥꯏꯗꯒꯤ ꯄꯨꯁꯤꯟꯗꯅ ꯄꯥꯕ ꯑꯃ ꯎꯔꯨꯔꯤꯅꯣꯃꯤ ꯌꯥꯍꯧ ꯄꯦꯔꯤ ꯌꯦꯡꯉꯣ ꯃꯄꯥ ꯅꯆꯥꯅꯨꯄꯥ ꯏꯔꯣꯏ ꯊꯔꯣꯕ ꯃꯥꯟꯕꯁꯦ
ꯃꯤꯅ ꯁꯅꯥꯒꯤ ꯂꯣꯂꯥꯏ ꯀꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤꯕꯁꯤ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯉꯁꯤ ꯂꯦꯝꯕꯤꯗ ꯃꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯅꯪ ꯑꯗ ꯀꯔꯤ ꯍꯔꯥꯎꯔꯤꯒꯦ ꯏꯃꯥꯁꯦ ꯏꯇꯣꯝꯇꯅ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯑꯗ ꯐꯥꯁꯤꯂꯥ ꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯅꯣꯛꯂꯝꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯃꯤ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯍꯥꯎꯕꯨ ꯐꯥꯕ ꯌꯥꯎꯏ ꯂꯩꯍꯥꯎ ꯐꯤꯖꯤꯡ ꯆꯣꯡꯂꯒ ꯃꯄꯥ ꯑꯩꯕꯨ ꯐꯥꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯗꯣꯂꯥꯏ ꯇꯣꯡꯍꯟꯒꯦ ꯍꯥꯏꯕꯗꯣ ꯗꯣꯂꯥꯏ ꯀꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯩꯕꯨ ꯐꯥꯈ꯭ꯔꯦ ꯍꯩ ꯃꯍꯥꯄꯥꯄꯤ ꯑꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯂꯦꯝꯕꯤ ꯃꯌꯥ ꯁꯤꯛꯁꯤꯟ ꯅꯣꯛꯅꯤꯡꯕ ꯈꯥꯡꯗꯨꯅ ꯏꯃꯥ ꯄꯥꯕꯅ ꯗꯣꯂꯥꯏ ꯇꯣꯡꯁꯤ ꯍꯥꯏꯔꯛꯏꯔꯣ ꯂꯩꯍꯥꯎ ꯈꯨꯝꯗꯦ ꯐꯥꯔꯤꯕꯗꯨ ꯃꯨꯛꯇꯨꯅ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯂꯥꯛꯅꯩ ꯄꯣꯏꯔꯩꯇꯣꯟꯅ ꯌꯥꯔꯣꯏ ꯁꯦ ꯅꯝꯐꯨꯗ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯃꯈꯨꯠ ꯃꯈꯣꯡꯁꯦ ꯄꯨꯟꯁꯤꯟꯅꯕ ꯇꯧꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯃꯄꯥꯜ ꯆꯦꯟꯊꯣꯛꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤ ꯂꯥꯏꯑꯣꯡꯅꯣꯗꯣ ꯀꯨꯞꯅ ꯑꯈꯪ ꯑꯍꯩꯗ ꯌꯦꯡꯍꯜꯂꯁꯤ ꯁꯤ ꯑꯝꯇ ꯄꯨꯁꯤꯟꯁꯤ ꯂꯦꯝꯕꯤꯒ ꯄꯣꯏꯔꯩꯇꯣꯟꯒꯅ ꯇꯧꯗꯨꯅ ꯂꯩꯍꯥꯎꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯅꯕ ꯂꯥꯛꯅꯩ ꯂꯩꯍꯥꯎ ꯐꯤꯖꯤꯡ ꯃꯈꯣꯡ ꯑꯗꯨ ꯀꯥꯎꯗꯨꯅ ꯄꯨꯜꯂꯛꯀꯅꯨ ꯍꯦꯛ ꯄꯨꯜꯂꯛꯄꯗ ꯑꯩꯗꯤ ꯅꯄꯥ ꯇꯥꯛꯊꯣꯛꯂꯒꯅꯦ ꯅꯣꯏ ꯑꯅꯤꯕꯨ ꯅꯔꯨ ꯀꯣꯛꯂꯒ ꯂꯣꯏ ꯊꯥꯒꯗꯕꯅꯤ ꯍꯦꯛ ꯄꯨꯜꯂꯧꯗꯅ ꯄꯣꯏꯔꯩꯇꯣꯟꯅ ꯏꯃꯥ ꯁꯦ ꯁꯣꯏꯇ꯭ꯔꯪ ꯄꯩꯇ꯭ꯔꯪ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯉꯥꯎꯔꯤꯅꯤꯅ ꯃꯤ ꯈꯣꯏꯒ ꯃꯥꯟꯅꯗꯦ ꯆꯥꯛ ꯇꯞꯇꯅ ꯆꯥꯊꯣꯛꯂꯒ ꯉꯥꯎꯕ ꯈꯨꯉꯥꯎꯁꯤꯕꯨ ꯀꯔꯤ ꯊꯣꯔꯥꯏ ꯃꯆꯥ ꯑꯅꯤ ꯄꯨꯜꯂꯛꯀꯅꯨ ꯍꯥꯏ ꯋꯥꯅꯤ ꯍꯩ ꯄꯨꯜꯂꯛꯀꯅꯨ ꯆꯪꯁꯤꯜꯂꯛꯀꯅꯨ ꯁꯦ ꯅꯨꯄꯤ ꯑꯩꯅ ꯐꯥꯔꯤꯉꯩꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯁꯦ ꯇꯥꯅ ꯄꯨꯟꯁꯤꯜꯂꯧꯁꯤ ꯂꯦꯝꯕꯤ ꯃꯅꯦꯝꯒꯤ ꯐꯤꯌꯥꯟꯈꯣꯛ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯐꯤ ꯑꯗꯨꯗꯒꯤ ꯑꯃꯇꯥꯞ ꯂꯧꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠꯇꯨ ꯄꯨꯟꯁꯤꯜꯂꯤ ꯂꯩꯍꯥꯎ ꯋꯥ ꯀꯞꯇꯨꯅ ꯃꯄꯥ ꯄꯨꯟꯈ꯭ꯔꯦ ꯑꯩꯒꯤ ꯈꯨꯠ ꯄꯨꯟꯈ꯭ꯔꯦ ꯃꯤ ꯋꯥꯈꯜꯗ ꯎꯔꯤꯕ ꯂꯩꯍꯥꯎꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯔꯤꯕꯨ ꯈꯨꯝꯂꯛꯄꯅꯣ ꯈꯪꯗꯦ ꯂꯩꯍꯥꯎ ꯀꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯀꯔꯤ ꯑꯩ ꯂꯩꯍꯧꯔꯣ ꯗꯣꯂꯥꯏꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯣꯏꯅ ꯇꯣꯡꯂꯨꯔꯒꯦꯕ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯗꯣꯂꯥꯏ ꯇꯣꯡꯕ ꯌꯥꯔꯣꯏꯕ ꯃꯆꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯥꯏ ꯄꯣꯏꯔꯩ ꯏꯃꯥꯒꯤ ꯄꯣꯏꯔꯩꯇꯣꯟ ꯅꯄꯥꯁꯦ ꯅꯨꯄꯤ ꯑꯃꯒ ꯗꯣꯂꯥꯏ ꯇꯣꯡꯈꯤꯗꯧꯔꯦ ꯅꯪꯕꯨ ꯑꯝꯇ ꯈꯥꯝꯃꯣꯃꯤ ꯁꯤ ꯈꯥꯝꯃꯣꯕ ꯄꯣꯏꯔꯩꯇꯣꯟ ꯃꯀꯣꯛꯇꯨ ꯒ꯭ꯔꯣ ꯈꯣꯠꯂꯒ ꯀꯗꯥꯏꯗꯒꯤ ꯄꯥꯕꯅꯣ ꯑꯩꯗꯤꯕꯨꯀꯣ ꯑꯩ ꯍꯥꯏꯁꯤꯅꯤ ꯄꯦꯜꯂꯤꯍꯦ ꯅꯨꯃꯤꯗꯥꯡꯗꯨꯃ ꯂꯩꯍꯥꯎꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩꯇꯣꯟꯗꯤ ꯉꯟꯇꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤ ꯂꯦꯝꯕꯤꯅ ꯃꯅꯦꯝꯒꯤ ꯄꯨꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯄꯤ ꯂꯩꯍꯥꯎꯗꯤ ꯉꯔꯥꯡꯒꯤ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯔꯝꯂꯤꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯃꯧꯗ ꯉꯛꯅ ꯍꯪꯉꯤ ꯑꯩꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯨ ꯏꯃꯥꯗꯤ ꯉꯔꯥꯡ ꯂꯥꯏꯅ ꯆꯦꯜꯂꯕ ꯖꯥꯠꯅꯤ ꯑꯗꯨꯒꯤ ꯁꯣꯏꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯟꯕꯗꯨꯗ ꯂꯥꯛꯅꯕ ꯉꯝꯗ ꯅꯆꯥꯅꯨꯄꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥ ꯑꯩꯕꯨ ꯂꯥꯏ ꯑꯣꯛꯅꯕ ꯃꯇꯧ ꯀꯔꯝꯅ ꯂꯦꯝꯕꯤ ꯃꯇꯧ ꯃꯥꯅ ꯏꯁ ꯏꯃꯥꯁꯤ ꯉꯔꯥꯡꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯕ ꯖꯥꯠ ꯅꯠꯇꯦ ꯂꯩꯍꯥꯎ ꯈꯪꯅꯤꯡꯅ ꯅꯠꯇꯦ ꯑꯩꯕꯨ ꯀꯔꯤꯃꯛꯇꯤ ꯇꯧꯈ꯭ꯔꯕꯒꯦ ꯏꯁꯦ ꯄꯥꯎꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯇꯝꯃꯨ ꯏꯃꯥꯅ ꯇꯝꯃꯨ ꯍꯥꯏꯔꯕꯅꯤꯅ ꯅꯃꯧ ꯇꯝꯖꯔꯒꯦ ꯂꯦꯝꯕꯤ ꯌꯥꯝ ꯃꯥꯅ ꯄꯥꯎ ꯇꯝꯃꯤ ꯉꯔꯥꯡ ꯏꯃꯥꯒꯤ ꯏꯁꯥꯗ ꯆꯪꯂꯤꯕ ꯂꯥꯏꯗꯨꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯇꯨꯡ ꯃꯅꯥꯎ ꯃꯤ ꯍꯦꯛ ꯈꯠꯅꯔꯕ ꯅꯃꯧꯗ ꯃꯔꯝ ꯆꯥꯗꯅ ꯉꯥꯡꯕ ꯁꯛꯄ ꯍꯦꯛ ꯇꯧꯔꯕ ꯅꯊꯣꯏ ꯃꯆꯥꯗꯣ ꯑꯩꯅ ꯊꯠꯇꯨꯅ ꯈꯝꯅꯨꯡ ꯁꯋꯥ ꯂꯩꯕꯥꯛꯇ ꯄꯨꯒꯗꯕꯅꯤ ꯈꯪ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯂꯩꯍꯥꯎ ꯃꯁꯥꯗ ꯇꯨꯒ ꯈꯪꯁꯨꯡ ꯆꯨꯡꯉꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯆꯤꯟꯗꯨꯅ ꯍꯥꯏ ꯏꯁ ꯇꯨꯒ ꯁꯨꯡꯉꯤ ꯑꯗꯨꯃ ꯍꯦꯛ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯁꯦꯡꯕꯩ ꯍꯥꯏꯔꯝꯃꯤ ꯂꯩꯍꯥꯎ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯃꯇꯣꯝꯇ ꯀꯅꯥꯅꯕꯨ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ ꯏꯃꯥ ꯄꯪꯍꯥꯏ ꯍꯥꯏꯕꯒ ꯅꯠꯇꯦꯀꯣ ꯏꯃꯥꯅ ꯉꯔꯥꯡ ꯇꯧꯕ ꯁꯞꯇ꯭ꯔꯗꯣ ꯑꯁ ꯅꯆꯥꯅ ꯊꯟꯇ ꯊꯥꯡꯅꯒ ꯊꯤꯟꯒꯦ ꯇꯧꯖꯩꯅꯦ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯅ ꯀꯌꯥꯗꯤ ꯋꯥꯅ ꯈꯥꯝꯖꯤꯟꯈ꯭ꯔꯦ ꯂꯩꯍꯥꯎꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯃꯆꯥꯗꯨ ꯏꯀꯤꯗ ꯑꯃꯨꯛ ꯀꯤꯖꯔꯤ ꯂꯦꯝꯕꯤꯅ ꯑꯩꯗꯤ ꯏꯃꯥꯅ ꯉꯔꯥꯡ ꯇꯧꯕꯗꯣ ꯑꯗꯨ ꯇꯝꯖꯕꯅꯤ ꯏꯃꯥꯅ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯗꯨꯗꯤ ꯅꯃꯧ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯃꯥ ꯍꯟꯗꯛꯃꯨꯛꯀ ꯃꯤ ꯈꯠꯅ ꯆꯩꯅ ꯇꯧꯔꯕꯗꯤ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯤ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕ ꯂꯦꯝꯕꯤ ꯃꯈꯨꯠꯇꯨ ꯃꯊꯛꯇ ꯊꯤꯟꯗꯨꯅ ꯃꯊꯛꯇ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯕꯤꯁꯅꯨ ꯉꯝꯂꯣꯏ ꯑꯩ ꯍꯤꯡꯈꯤꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯊꯥꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯃꯁꯤꯒꯤ ꯀꯨꯟꯖꯃꯂꯥ ꯍꯥꯏꯁꯤꯒꯤ ꯃꯥꯏꯀꯩꯗꯅꯦ ꯏꯃꯤꯠꯁꯤꯅ ꯐꯥꯎꯕ ꯌꯦꯡꯖꯈ꯭ꯔꯔꯣꯏ ꯃꯥꯅ ꯈꯠꯅꯕ ꯍꯧꯔꯛꯂꯕꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟ ꯂꯩꯖꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯤ ꯂꯦꯝꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯇꯁ ꯁꯤꯝꯉꯥꯏꯗꯅ ꯑꯄꯪ ꯊꯧꯅꯥꯒꯨꯝ ꯀꯩꯗꯧꯕꯒꯤ ꯈꯠꯅ ꯆꯩꯅ ꯇꯧꯖꯔꯨꯅꯤꯒꯦ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯁꯤꯗꯤ ꯆꯤꯟꯊꯤꯔꯁꯨ ꯁꯨꯃꯥꯏꯅ ꯋꯥꯔꯛꯇꯧꯅꯤ ꯂꯩꯍꯥꯎꯗꯤ ꯇꯁꯦꯡꯅ ꯃꯃꯧꯒꯤ ꯋꯥꯗꯨ ꯊꯥꯖꯈ꯭ꯔꯦ
miwa kabak ngang basinatana mahak mida natana huiga phawba khatna khijre mamauda su ngang sei tau khijre lembidi wai sangle mahak ta sengna wakhal santi phangba haidu oire Kunjamala handak marak lehauna gyan khangta ta ki basida khana pham leitre Kunjamala mangoldu da phamduna lehau hoirom da yengduna murum soni aibu ngasisi mi si khati khanani khreda nati karigino haiba mana gyan khangta ta khribasibo karigino ba aibu sambal se hita sidoklaga khanaba sekta haurur sirane tunglomdagi memina ima khra lemna leiba tamsiko ima ba oidi gyan takre ima da kamai tawbunu khangde gyan se taba kawba leite Kunjamala ikhang khangi tungphat onthoraktuna hai aina kaidauradana mi do yam khatna ningadi tu asumangna kuliba huina osya asikoina ka da pusilaga samphoina ngang kheda ko abok sabiya ai sinangi namani ni nama khangde handaka mi khatna seina tawrabadi aikoi puna kaboda loi thakrani haimi Kunjamala phuk haugatuna imungda sangki ngang khra potni moina ngangmandana isu mi khatna da go tansila e ba Lehau sanahan bigi yumda laktuna phamlei ketu kisulai makhoi ahum hanagi matawgum phamduna wariga sanai lehauna khangdenia aide handak marakse imawase pangnungda nungsikhre aina mabu sai khot tawdaba sinara khangde seba ka se phakrabagum tum haugatringai aina irujanaba ising ka se sanduna hek thamlamliba sinja ka se ahal oisilakle haksang phana leitaba yadi ima kaina masi oiba khan na pizariba nungsikhre ni aidi matawdo ketuki na hai kalak saida lehau aikhoidi imongna seba tawba kaido karino khangdana adum sikhradau maleda ketukia namogi seba pamlagana aigi di hek marai si kaidauki aigi maudo tangisu namawni aduna pharadra lehau sanahan bina maugi seba phangba maga maugi seba phangdaba maga nakhoi anigi mataw uraga aigi su imaw amatang pamla ine Apang binupina magi imung manungbu phati haiduna semdokpagi mahut laikai koiduna wari tawgani mane mawa mimangda yongani phati haiduna koilaw lawgani adubu asing binupidi laikai su koiroi mane phati su hairoi mawa phati su hairoi adugi mahut momon minokna asoiba kaya semdokna bu hotnarakani imung kaidana ba nungaitaba pendaba lotsin maithongda momon minok khaktamak tamduna kairiba imung adu kaidana mensilakani adumakni Lembina tawriba magi masindagi manem phatti haibasi kanagi maphamda haikidi mapuraiba mangonda su wakat khidi magi haisingba wakhalona manemgi asoiba semdoki